Qatar gi national team pungning Shougatnaba Qatar lengakna achangba sel pumnamak puthoklaga Canada da Qatari fan Lishing ama thakre haire. India gi pungfam da hayeng ayuk angan bage pung 3:30 da Canada gi Vancouver da sanagadoriba Canada amade Qatar ani gi World Cup match asigidamak Qatar lengakna maramdam Qatar gi fan Lishing ama Canada da thakibane. Fan Lishing ama adu Qatar gi Emir Sheikh Tamim bin Hamad Al Thani na senfam pumnamak puthoktura charter jet sing da purakadabani haire. Hauzik oina miyoi lising ama adugi manungda miyoi kaya Vancouver da thungba hokre haire. Qatar gi fencing ase hauzik Fairmont amade JW Marriott Park yauna tongan hotel sing da leire. Marak asida Qatar gi Social and Sports Contribution Fund na Persian Club Nations Football Federation ga partner oiduna handagi World Cup asigi da Qatari fencing da mideng thamnaga Qatar Fence Delegation Program paikatle. Fund asina Qatari fencing gi flight ki bhara hotel da laibagi charge amadi local transportation gi achangwa senfam pumnamak program asigi makhada puthokle. Hiram asiga mari lainana Federation asina phongdorakpagi machung ina khongthang ase Qatar gi national team pungning thogatpo oina malem gi thakta team asina afaba performance pirakpada achoba inot ama pinaba paikatpane. Qatar gi matching asida United States amadi Canada da mahai masin tamduna leiriba Qatari mahairoi sing yengba chatnabasu appeal tawre. Panba yabade Missing la kuntraga nithoirom leiba natural gas amade oil gi major exporter ama oriba Qatar na kumja lisingani kunithoi ke World Cup host tawdun ahanbu oina World Cup ta khongfam taba ngawkhibane adubu laibak thibade host oijarabasu leibak asina World Cup adugi group match khudingmak maithiba nangkhe handaki World Cup asida de Qatar gi performance ase mamanga yengnabada fagalakpa oire World Cup asida Qatar gi ahanbu match ta Switzerland ga goal amamam chanaduna draw chatkibane Marak asida Canada gi oinasu makhoi ahanu World Cup ki match ta Bosnia Herzegovina na goal amam chanaduna draw chatkibane hayeng sanagadoriba match ase Qatar amadi Canada gi aruba match ama oigadore match asida mai pakpa team aduna mathangi round da changbage achauba lambi ama oigadoribane